Yumjakeisha Pokpa Mayamgi Muyoi Minarase, Yumjakeisha Pokpa Migi personality, Adegiko, Magi Kaino Harasuare, strength Harasuare, plus point Harasuare, Adegi negative traits Kumbaka Gumbaleno ko Akoida, Aduma Mayam Swipe, Kaminaseko Atuga, Magi Chanaba, Chana Dabako, Hadi profession, the Oiro, Natraga, Lucky Charm Gimatang, the Hadi Kari, Tauragana Hena Dao Yagadage, Kotkadage, Hypedo, Adugi, Matang the Neko. Ado Yumjakeisha Pokpa mi haragadi moigi connected kaino energies and haragadi Mercury ko. Mercury means buddhi haidane ko. Adum samna harabada hadi larik laishu yamna haiba mi larik laishu na chao haiba kangbu oina oigali ko. Tasengna haragadi Yumjakeisha Pokpa mi na haragadi ko. Intelligent yam oibado moisingse ko hadi moi ngang ba khot pa su phagani degi laik lai shu su heiba creative su oiba kaino ma tamba kaino to ma tamda yam thuna heigan ba kangbu su oina oiba aduga sida leina ko singju singye moise hadi yamna kaino to bo soide ko hadi singye khantharaga tawe thabak taw matamda thuna kaino ma taw hadi quick thinkers kumba oibado moise hadi thaba ma taw matamda yam thuna hadi ideas kumba puthokba bu oiro adumba oiro ko adunga saigi sida akoigi Yumjakeisha Pokpa min haragadi Yumjakeisha ki plus point se kai no hagan sida ko magi oina plus point haragadi ngang basakpa yam phagani ko communication skills se yam phagani ko friendly oi moise ko hadi mi tinaba matamda friendly oi kaini kok wangi mind yam sharp oi gani ko creative oi ko hadi thabak to matamda yamna hai singba khotpa curiosity ma chabe hainingba khangningba adumba mayam ge kenom su leiri ko aduga any situations lakpa matamda adum adapt tawba ngamba do moise moigi sense of humor su wange ko aduga fast learner su oibudo kenom tamba matamda yam thuna haiganba kotkanba adumba mayam do ni ko selai se ko aduga amana amuk leina ko kaino daga hairasine ko khara sometimes haitera ko emotionally moisu khatang haidi weak ti oigale moise emotionally weak ti oigale haidi overthink kumba stress kumba khatang di logale ko masagi oina haira agadi ko selai se overthinking mood swings kumba kai gumba legani kaino ma taw matam da yam thuna bor oibudo oigale selai se ko adu haidi focus se ko haidi yamna mind di sharp oire ha ko aduga haidi kuina thaba ama taw matam da focus thamaga thabak tawbadi ngamde ba sidang leise ko adune ko aduga amana kaino ko haidi career gi kai gi matang da oza guru gumba gi thabak sina di hena phaba oina oi ko oza guru haragadi teaching gi line kai ama leire lairi iba khotpa masu lei media related job gumba kai gumba su kai shukai de ko marketing and business gumba kai gumba tawar su akai ba kemta leite content gumba create tawar su ai ko technology gi lam gi thabak ta oira su ai kem kai de technology gi lam haide IT gumba kai gumba adumba site ta chatla su kai su budi kai de ko aduga relationship taga haraga su ko relationship se akhoi gi sembi ba sabi ba oina oibodo ai gi partner du gi damakta ai sina sembi ba sabi ba kaino mataw matamda guide tawi ba haidi ngasai ai gi partner du gi damakta hena khanba mi oina oibodo maina oina oiba adu ngasai gi lucky kaino ko aina haina ngasai lucky charm haina haijagi bodo ko lucky color se kaino hama samde green ga light blue ga se sina bi bai ko aduga numbers na 5 ne 14 ne 23 ne ko aduga lucky days na Wednesday adum leire ko Yumjakeisha adum leire aduga spiritual tips ko aina ngasai gi pok numit myam se gi matang da haidi spiritual tips aina sum haijaba se ko manifestations do affirmations kumba kai gumba taw ko haidi thabak se oidriba pot se oire kan son bodo maka ai thabak phange ai naba phare ai relationship yam phare khotle kana ko haidi suguma myam se ko aduga amana sida lai se haite haragadi ekhogi kainogumba haje Ganesh haina harsne ko Ganesh ki puja gumba kai gumba taw bibe ko sum la lo dunga sai ko na hadi sida akhoi di ningde ko te hadi kem kai de dum normally dum lai ko aina ningjari ba short se khai da sida dum ningba kwa gumba kai gum kat pasu yam phai ko hadi akhoi sum thaba inkhang gi de lai dai shu gi matang da la ko matam da le ko kwa mana ga kwa maru ga se kat ko akhoi na ningi ba short sida ko amai tawraga adu moise smart oi mind yamna sharp oi ko tasengna haragadi Yumjakeisha Pokpa mi na haragadi green color gi pot se yaring sirna biu ko ai hajaga da haragadi green color gi dress oiro nung oiro jewelries oiro sugumba mayam se ko aduga knowledge aingonda leriba knowledge se yaring shu mingonda su share to biu ko takpiyo tambiyo aduduna hena hena su phagani ko aingonda adu sisina khoi gi Yumjakeisha Pokpa mi ngi oin oire ko